Matam sangna masak thokna Congress MLA ma oina miyamgi thawal toroklaba Sugnu ACG MLA Kanguzam Ranjit Congress ki Central Leader Singda Waroure Pham Thadokhre Manipur Legislative Assembly ki member oirakpata natana Cabinet Minister su oikraba Kanguzam Ranjit na nahan makai pairamba Manipur Pradesh Congress Committee ki Deputy Congress Legislature Party ki leader oirambado Pham Thadokhre ke haiba serolama Party sege National President Malik Arjun Kharge da ngasi pisin kre haidi mahaki resignation letter ado pisin kibage maruwaiba maram mata palakide adumakpo mahaki resignation ado ayaba pibina ba haizake kari maram gidamak MLA Kanguzam Ranjit na deputy leader ki Pham Thadokhre bano haibasigi maram Sapsana Kangdragasu Party Manungda Pham Pinabagi Matangda Senior Amasung Junior Yenglaktabagi Oigani Haina Thazanari Handakta Sri O Ibobina MPCC gi President Hablaki Duga K Mega Sandrana CLP gi Leader Pham Pisilaki Aduga K Ranjit na Deputy Leader Oina Adumak Thamlaki